NBN Rusinba BJP Susin Balangak Asna Sasan Parapagaloena State Asida Law and Order Gipium Pagale, Lalawu Singi Irang Lakshin Mangamle Haiba, Wakalul, Tambagaloena, Tongan by State Asigi, Police Station Taraga Mapan Nakon Bazagadi, Armed Forces Special Power AK, Section 3 Makada Ladiba, Disturb Area Status Loknaba, Low Krumatung, Ashinumidang Punkte, Long Takumatamda, Masakang Kulai Fibasina, Impan is District, Porong Part Police Station the Konba, Shivam Lekai, Pakang Malikai de Leba, Mui Amagi. Nongmai rol kya kapsilam le hairi tawdok asi matang na police lagi pangpaw na hai Imphal East District Police Station gi manung chanba porong pat pakhang malikai de leiba Gibson irom sai kuntra mga apo pa ibobi kowa miwi amagi mayumda ngasi numidang pungte lom ta ko matam masak khangdab singna nongmai rol kya kapsilam khibani hairi nongmai kapsilam ba aduda aso opat amata yaw khiblete adum oina magjum adu thamba Honda Activa ama yum adu gi thong thongnaw kya da nongmai muruna palmagi dakpham leikhi hairi Tawdok adu thokle haba paw hek phangmaga Imphal East District Police Commando amasung police kangbu changsinuna thi humagi thabak chathaki mafam adudagi kapthokkraba projectile ama empty case ahum police recover tawngam khibaloena mafam adu yakoi pham singda season humagi thabak chathakre hairi hojik phawbi goina mi phai pun jawbi paw phangmangam je tawdok adu mai rena porongpar police station na case amre start tawgoloena season magi thabak chathaba hokre hairi Sarak Asdang Asidong Tin Jiribam, Police Commando Unit Amasung Kumapan Suba Sam Rifle Kamra Tibo Mugi Tabak Satabada Jiribam Dage, Lalhawulup Amagilalmi Mafari Hari, Farabalami Edu Yuming, Korakpam Sinibabu, Elias Bana Sahini Pugamanga, Apo Papal Gunika Wihari, Jiribam, Lashabit Holdagin Hari, Fagalami Edu Jiribam, Police Station the Makata Bohang Pong Satanabi the Makushin Nakrana Supao Osna Hari.